Ngasinu ida waira phone ki batuan tuan ba Manipuri se phone sing amasum thoki ba thodo wa thok sing dagi maroi bi ipau sing myam na thamsigi ahan mada kanglei pa ki mera news tagi lokosaraga kharama madi irangi lona bada nongmai kap na bada kuki militant om sire ngase ayukpung marigi minute kulom taba matamda Imphal West district amadi Kangpokpi district lona bada Kangpokpi district ki manungsana kharama madi irangi lona ba mafama mada kuki militant singna Kulunga kriba kunja sing no mai kap na bada koki militant ahum thawdok thokpam sire hairi pausi isna phongba pawgi matung inadi singda dam gi maning thangma sarakta leiba kharam wifi amadi irang lona ba mapam asida hana digi leiba koki militant singna singda mai kai rom da ngas yu angan mira no mai kap silak hairi maduru kulunga kriba mitai kunja volunteer sing handro no mai kap nakhi nakal ani makta no mai kap na ba do ayuk pung taruk rom faw ba akan mamona sakhi no mai kap na bashi koki militants ahum thawdok thokphom na laikhidre aduga militant amana mafam adrugi nan thoktuna senkre loinana makoina sijinaba gypsy gari amasu mai thadokre no mai kap na ba du laikhidra ba koki militant ahum adudi two boy ke online ngaminlun lawge online amadi brosen kawi hari no mai kap na bigi thawdo odu khulnga ko khunja volunteers singi mai kai degidi mi simina amadi asu opana mata yaukidi hari panmaya badi singda maning khulgi kharam wifi matha madi makha duga geljan koki khulasi ga matam kya gi mamang ri koki militant singa bunker saduna mako gi kem oidun lakmabani hariba mapum asidagi thangna lediba mitai khul singna yamna toina landarakpadigi mi simina amadi asu opan kya yaukrabani hari amaramna miyamna nelit ki office miyamna solon singkre Manipur da lariba Assam Rifles na misa miyam gi matak sa thrakpa ka hen miyot minai bu yaning da ba phungdok tu na Manipur da laiba Central Officing Solun sin bagi khongjang gi manung sana nga sa Imphal East ki Singjamai Police Station gi manung sana Singjamai Khetri Laikai akampa ta laiba Central Institute ama oiriba National Institute of Electronics and Information Technology nedit alam da madu gi miyam thulak tu nga sa ayuk thong solon sin kre khongjang sangchiliba nupi miyam na ahan bada Institute asigi director unadun wari sanana bonaki adubu director leram khiti tungda institute asigi officials sing unadun ngasidagi institute asi thongnun silagani haidun officials sing amadi mairoi sing institute asigi mapal thonki masigi matung ahan boina institute asigi administration block solon silamba matungda gate solon sinki office solon sin migi khongjang adu saru yakiba torban Khetri Laikai Maira Pai Biluki Lusing Biman Fung to Kibida, Manipur Lady Irang Shida Assam Rifles, Nakanglup Amagi Misang Sang the Mite Misam Sing the Ot Naivamadi, no my cap of Yaning the Fungdo Point a Central Institute of Sitonus in Mani. Sangshili Bokongzang Shida Institute of Sigi Stop Amadi Mairo Sing Sangshili Bokongzang Su Sokot Pibigidama, Takabakundokip. Mana Makatana High, Manipuric Assam Rifles, Lautok Tripa Power Central Institute of Sitonus in Vigitabas, Makatana Sangshikani. Khongjang asita Manipur lady ba CSO singamani miyam na mating pangbirakani haibi asir pathazabale haidi atop pawmana mai thakraba isum phaimol koki khul koki militant sing sangsin duna leire Imphal East District hamasum Kangpokpi District ani ga taina ba Kangpokpi District ki manung sana leiri ba isum phaimol koki khulamadi tuising hairi ba hauj thoklib kangluk irang sigi manungda khulani sigi yumsing mai thaduna miyema laitana matam kuina leiraki aduba haujikti koki militant sing sangsinduna makogi kem oiduna leiri hairi isum koki phaimol khulamadi tuising khulasigi yumsing mai thaba matamda ka hena mai sakhodaba yum kya ma yauki hairba yumsing asida khulai paiba koki militant sing asi ngasidagi thama romdagi mamangdagi sangsinduna makogi kem oina sijinarapani hairiba khulani asida leiriba koki militant sing ayu amadi numidang na singmada tholaktuna thangnana leidiba mitei khul sing haibadi yegang pokpi amadi sandi khongbal na singba akoibida leiriba khul singda nomai kapsinduna landarapagi thabak yamna toina sathare hairi Ngaramak Imphal East ki Yengang Pokpi Police Station ki manung sanba Sanasabi area da koki lalawi sing na mitei kul tamna nomai kapsilakpada khulngak pu khunja sing na handunu nomai kap na gi thawdok thokhi nomai kap na badu saru gya ki koki militant sing adu isum phaimol amadi tuising khulasi digi tholak laga nomai kap gi thabadu satharakhi ban hairi maram aduna hairi pa mafam asidi koki militant sing asi Manipur lengak na coming operation sing mo sathaduna athubu matamda takthokpiyo hairi amarom dana Manipur Assam Rifles Pumlo Lokpa, Manipur AR Tarak Libasi Mitei Pur Mutalagi Haina Lakani. Manipur Assam Rifles Pumlo Lok to Uaiduna, Sangshilapa Kongzang Nasisu Manipur Tongan Mapam Sing the Miam Kongzang Kya left and Sangsili. Amukogi Miang Makarangasi, Iroishema Makada, Iroishema Youth Development Club Sin, Iroishema DC Ground Walk at Mipam Pam no Kongzang Sanki.
Hauzik thokliba nakalani irang asibu khamjinbigi muhutta Assam Rifles na nakan namada tongsinuna irang asi hena sakthokale maramusna Manipur pummadiga Assam Rifles lauthokpiro Assam Rifles na Manipur laklibasi misa miyambu ngak senaba nate Manipur miyambu hatlage mitay phurup singu muthatlagi haina lakpani haina iroi semba apunba maira paibe lupki secretary na khongjanga mari lainana phongdokhi ade atoba pawmana Inquiry Commission ge member ahum Imphal thumrakre megi tang ahum digi hono Manipur thokliba mitay amadi Kuki community ani gi oiba kangluk akan birang sigi maramda inquiry tawduna thijinnabagi damakta bor lengangna mi ahum na sab inquiry committee ama CM ki badu saruk yariba committee gi members Imphal thumrakre Imphal thumrakraba inquiry commission gi member ahum adudi hana Guwahati High Court ki Chief Justice oina puramba Ajoy Lamba hana gi IPS officer Prabhakar Aloka amadi retired IAS officer Himansu Shekhar Das ni haiden su pausna su palakli amaramdana Manipur gi ngamkhai kanana ba hona bada mitei Christian singna asobu thodang logani Kuki singna Turbungda Bengali gi imung tara mai thadobiki Rohan Bengali singna dharma gi mingda Kuki singna mateng pangna ba paisa khairi ngaida Turbungda leiba Bengali gi imung tara hena Kuki singna mai thakre Manipur gi ngamkhai kanana ba hona bada mitei Christian singna asobu thodang logani haina Social activist Rohan film ngasi Kolkata press kapta pangtokpa pawgi mifam amada phongdokre mangna makhatana pawmi singna phongdokhibda megi ahumdagi hawrakhibi rang sin narco terrorism gi asobu safuni Christian Hindu gi lalnati mitei Christian gi yum sani hena Kuki Christian singna yum mai thaki Bible mai thaki mitei Christian gi church nipan sumai thaduna mangan khibagi report lai haina mangna phongdokhi mangna makhatana phongdokhibda church sum gi yankhai mai thabgi report malem gi miyamna khangare Masidanatana mandir sahunga maudraga humdoi mai thai habki report lady basisu nainifam thoi lal soknaraga nakal maktada awaba tabugum sandokpa sidebak thibini Kuki singna dharma gi mingda serana donation tawba loina Chingsinnaba national media ra campaign hore makatana su India pumma satkani haina phongdokhi mauna makatana hai santi pamda bami kana sulaiti adobo mitei bihingsa tabu zatiyama gum aranba pawmalem pummu sandokpa loiraga peace haibadu yaroi maramaduna mitei na lande haiba taknaba India pummu satuna kangani haina phongdokhi Manipur thengnari badra mari lainana magna phongdokhibadi drakki mayokta lan thengnari ba Reserve Forest kanana bohonaraga genocide tawi ethnic cleansing ni haibadi langani Manipur NRC thuna sanhansi natrabadi Manipur tari badasa si atai de soidana tagani illegals migrants singlang paleptri Christians oisano adobo iramdam thugai ki lakdi ba miyation kaidonungda compromise tawroi Manipur gi ngam khai kaidana bohona bada mitei Christians sing asobu thodang logun henesu rona phungduki mi phamaduda Manipurs in Kolkata gi president amadi vice president sing saruk yakhedi amaramdana Kuki militants na fobola maninga drone ani thagalakpadagi nakalani makta nomai kamnakre ngarang numidang pung 12 makhairam taba matamna Bishnupur district ki fobola maningi sarukta Kuki militants na nomai round tara kapsilaktuna landas lakre nomai kapsin maduga loinana thangna drone ani thagalaktuna maning khulgi nongthaki sarukta koi pai dunu lebigi makhul tabri khunja sing mi paina krai Kuki militants na nomai kapsilakba do khulngak liba khunja volunteers sing zo hannu nomai kapki nakalani makta Nongay matung pungani taba fawba matat oina nomai kapnaki nomai kapna ringai saira dur Kuki militants na thagalakpa drone adusu amuhana thagalakidre adubo drone da bomb na singbo hablaga thadaraktu misimina thokadra haina singba pokpudi khulunga liba khunja singmadi miyamna section na leki nomai kapna badura khunja volunteers singi maikaida so apana mata yaukidi swaidi amaramdana laikhidraba BDF na naugi lehoriba imung munungi yengbiduna CM na hingnabigi lambi sembirakani thajai Manipur gi kangluk irang sida Tengnopal district ki lanjenabat yarakpa BDF personnel ama Wangjing gi relief camp na sangjapam lawduna lairakhiba nanaw na ikhang hoduna laikhidabada All Manipur BDF Employee Welfare Association na thamoisu nuwaita phungdurakli association sigi publicity secretary Y Iboyam Singana ku yekpi dun thadorak pachi role sin hai More Bazar ward number 8 gi Mayanglam inaw singa BDF number 20101078 apopale khidrab M thom basinga housing na Wangjing kodom pokpi sports complex relief camp na sangjapam lawduna leiraga ASP Thawal ATS tawduna Thawal district duty tawduna leibani ikhang khawduna hawkiba tang mapanda BP stroke tawduna lekhitabani BDF ama oina apikpa khusuman imung munung pujaramba inauna lekhidraba matungda magi loina bi amasum apikpa masanu pani gi tungi punsi gi khanbiduna chief minister na minung sigi loina hingnabi gi lambi sembirakani haibi asetpa thajaba association asina thamroki
Seolsina hai ngasidagi sahi taraga mari subna BDF singna apikbu kusuman awaman oina pangjaduna Manipurgi kusin koya singtam khudingda Manipur police ki makhara law and order ngakpada miyamgi lan tumamadi punsi kanmada asabu thaudang lauduna lakli maraksida hawkiba me ahumdagi thokliba kanglup irang asida BDF singna lawriba thaudang Manipur lenga amasum miyamna khangbiduna lakli BDF singa si yenglu bu khudingda award pana saruk oiraba nomgi duty soidana pangthoktuna police department ki officers ngi yatang iliba BDF singi award apa khradi lenga asina menkhat piduna lakli adubu madumangna BDF singna tawriba duty ga sanarabra haibaduri asubu wangam oiduna lakli police MR IRB thakta ithok pangthoklagbasu phangpham thokpadi ngasi phawbo phangdri haina association asigi sirol asina su makatari makasa tharakpo oina topa pawna Central Educational Institution sing thingbagi khongjang handopiyu mairoi luptaruk hawkiba me ahumdagi thokliba irang asida AR amadi center gi thawongna pena duna khoirang khosawnaraba miyamna khongjang sangsinbada handak lamdam sida hangba Central Educational Institute sing thingzinmigi khongjang ama laklibasi tawidana lamdam asigi mairoi luptaruk ki president singna sahi tawduna press thadorakpa siol amana miyamgi mapamna nunukna haijari siol sina hai asiguma khongjang asina hena mangjabna tana ekhoigi pangal son thanabagi maram moyani lamdam asida hangba Central Institutions RIMS Manipur University CAU IIIT Manipur NIT CIP ET ICAR NILIT ICM asina singba institution kya thinglakpa taragadi isagi ikhongna singjang yansinja boina thokani masigi mangjabasi yenglaga lalgi sathing nangli bai khugi khunai sigi pangal son thakadaba thawongsu oigadabana mairoi singa madi lebaki khanbiduna asiguma Central Institutions asi thingmugi khongjang asi tawidana ba madi handopina ba mairoi luptar usina nulukna haijarakli amaromdana calendar phongna ba madi harakumai gi holiday list lawiyu mathang saigi scientific oiba calendar phongna ba madi harakumai ni singba holiday list kangleipa calendar board ki lawiyu haina kangleipa calendar board ki sirol man hairi siol sina hai kangleipa calendar board na sai khudingi scientific oiba calendar gi masak sing kanglei miyam na phangan mag loina sai kya miyam gi thogai yaduna lakli calendar board leitringai matamdadi kanglei pak miyam da hana mamang na calendar amaga samamna ba pokhalamba khenara ma kya dagi calendar board tholakpadagi ko wanma ngamjakre aduna makha tarak lakadori be sahi mathang sai english ngani kunga mari gi oina lanai farm dukan clinic hospital school college club office lanai gi oina fonga da bamadi lamdam su gi tongan lup kya su thawan yawa calendar makoi gi puthuna bagi damak lampel DC road laisrim direct liba board laklaga calendar phone number registration lawduna madugi sakhang se do board asidigi registration number oina lawbiyu lamdam asigi amata ngairba calendar board ni seol snai migi aphongba calendar digi masak lathokpa sindokpa semdok semjin dawbiyano calendar board ki registration number yawdaba calendar adu authority oidaba aranba calendar ni adugomba calendar adu thetpigano scientific oidaba calendar di miyambu lana lamjingmani madu miyamna sizinabigano maram aduna harau kumaina singba holiday lista ani thoktuna miyamna samamnaba leitana scientific oiba masak sing calendar board ki lagdib September 13 ki lawbiyu Manipur sarkar na sumathang sai gi harau kumaina singba holiday list ki masak sing calendar board ki lawbinaba gi damak nunguna haijari miyamna calendar phone naba scientific oiba masak lawnaba gi damak calendar board ki phone number 7085320425 amadi 9077712442 da pau phabiyu soidi makasa tarak poina pandam pausi digi to papawmana Susampur digi kuki ahum yawna miyoi taruk lupa crore taraga nipalongi drak konana Assam da phare Susampur digi kuki ahum yawna miyoi taruk lupa crore taraga nipalongi drak konana Assam gi Guwahati da ngarang numidang Assam police na phare hari Assam police ki pawman hai Susampur digi miyoi ahum yawna miyoi taruk asi ngarang numidang Assam gi DIG Pathasarthi Mahanta amadi Kamrup district ki additional superintendent of police Kalyan Kumar Pathak Anina Lusingba Assam Police ki Special Task Force STF na Guwahati ki akoi with the search operation sa thabada Amingaon area da karam da drugs nga si puduna sa lamba da fakat pangam kiban hadi phagalaba miyoy singa duri Susampur district ki Tuibong Police Station ki manungsan ba Zion Bank village dagi Samingon Dongel district asimak dagi Zion Bank village ka thangnaba kul dagi Gogo Hokip Hapu hingsani hadi atopa miyoy humamana Assam dagi Inamul Ali Khalilur Rahman amadi Abdul Ali ni hadi police ki pawsna makatan hai drugs ngasi Manipur ki Mizoram phawdna Assam gi
Barak Valley region na puraklaba matung West Bengal deliver tawgadabani haidi panba yabri hokipa September 10 da sulupa crore kunga mathoirong gi drug ko na Manipur gi Mizoram phauduna Assam gi Barak Valley da purakpa drug sing Assam police na fugat pa laikhrabani so haidi loshilakpo ina to papawmna Kuki Singna Naga gi pukning Chingsinnaba Ayoubi thakta honarakli Kuki gi Black Day thoram da amuba phiral amade amuba phizol sijinararoi KPA Heng September ahum na pangtokadaribu Kuki Black Day thoram amuba phiral amasum amuba phizol sijinararoi supnagi numit asida peace puraknabagi damak pun isor khurumgani haina Kuki People's Alliance KPA na sirola mada phongdorakli Hayang pangtokadaribu Kuki Black Day thoram amuba phiral amade amuba phizol sijinadanaba haina Kuki Chief singamasum Kangpokpi district ki manungda lairiba civil society organization singna thasigi mangara lokhibu warep KPA na sogatpaga loinana tarana okli hari Ningsing bayabri inkumza lising magasama pan ngamaudra gi parim na thuki naga Kuki class ta Kuki misam kya sikhe mari yung kai kya ma ta thon ki ba dubu ningsing dunu sai khuding September ahumda sanit ni Kuki Black Day haidun Kuki sing observe tawduna lakani aduba sida Kuki gi yum thong khuding amuwa phiral khet pagaloina amuwa phizol su numira sida setuna mass player gi thorom pangthoroki bani KPA gi sirol sina makha taraduna Kuki amasum naga community ani gi marakta lairamba yengthinaba madi mamang thokiba thawdok sing kaukthokna duna nungsi chanana laiminana amuwa phiral amadi amuwa phizol setuna supnagi santi puraknaba puna player tawba numit ama oina observe tawnaba phirep lorakpani Manipur hausi Kuki amasum mitai phurup ani gi marakta thokliba lan asida naga community na Kuki singda minungsi amadi social support kya PBD hanis phongdorakli Madam is na Kuki Black Day gi thorom lakpada tongan administration ma gi damak Manipur gi tribal singa mat oina punsila si haina su appeal torakli ani su pau sida makata na phongdorakli loshilak po ina tin ma pomna wangjing de ladiba relief camp de ladiba inmate singda mating pangkhre Pan India Manipur mitai scientists and academicians association gi makada maihawam Lokendra Singa proprietor kanglei Koni private limited na lusing durang si wangjing Komdom Popi Sports Complex menung Social Cultural Development Center Wangjing sin no hang relief camp na sangja pam lawduna lady ba mahirui singi kanduna school gi bag notebook pen atay polam kya mating pang radi Social and Cultural Development Center Wangjing ko convener Lain lakpa athoba singana phungdoki bada Manipur gi wang mada liba mitei masa kya na Manipur hauzik tholi birang asina awa bataraba hauzik relief camp sing sangja pam lawduna lady ba inmate singi mating kya pangwira pi da mahiningai leitina thagali loinana mating asigi da mak tapimal khangbu sari haiki ado hauzik ni mem paus matang sa lu sinjara ge masu mem pura no bab dir ngamina si